Loptara Mari Amadi JFD ki mihut singa lenga ka wari sana kray census ki matang da Manipur lenga na center da cherol thaba khakta na yaroi political oina Changshin bagitangai fadaba lei haina Loptara Mari ki konvena santana hakpam na phongdarakli census mamang da NRC hana update tawgadabani haina talib demand asigi matang da Loptara Mari Amadi JFD ki mihut singna Home Minister Govindas Konthosam ga unaruraba matungda wafam asi mahakna phongdokibani ngarang numidang pung taruktagi Nipal Aduwai Fauba Babu Paradalaiba Home Minister Govindas Konthosam official residence da Wari Sanaba Aduda Luptara Mari ki Maike digi Santana Hakfam na Luchingduna Thomi Tarahundoi Sarukya ki Aduga JFD ki Maike digina Jitendra Ningombana Luchingduna Thomi Tara Mangana Sarukya ki Lenga ki Maike digi Home Minister Govindas Konthosam Home Commissioner cum Secretary N Asok Kumar Joint Secretary Home Dr. Mayengbam Vetona Sarukya ki Pangmi Singa Unabaduda Santana Hakfam na hai Luptara Marina Taliba demand ase census pangthokpada athingba piba nate Kanglun chumna NRC update tawraba matungda census operation pangthokpiu haibane India macha nataba atopa lebak singdagi changlakhiba mitok miyancha kaya ase yauna mikok thiki patarabade Manipur gumba apikpa state amagi demography da achouba akaiba ama oirakani haibane tha asige tara taretegi census operation horakani haina thaurang tawriba asida lengakna wafam amata phongdoktana tumina leshiliba Luptara Marina akan bumongda condemn tawi lengakna tabi drabanina census operation asi matam khara lepnaba tha asigi tarani toida public interest litigation ama Manipur High Court ta tharagani Chairakasida Khwaidagi Maru Oribadi original Indian citizen na Kanano illegal immigrant sing na Kanano Haiba Ama Khandok Tringaida delimitation exercise Pangtok Yaroi Miyamgi pressure dagi census operation ase Pangtok Handana Thamlabasu delimitation Hana Taukrabadi Assamda NRC fell Oikiba Adugum Manipur da su Tokloi Haninga Late Maramaduna NRC gi demand ase Tauna Mitok Khandok Tana delimitation exercise ase Tauhaloi Haiba Wafamda Government of India Government of Manipur amadi CSO singa tripartite agreement ama hana tahoba yamnamak tangai fade delimitation exercise pangthokpagi ahanba khongtang ase census operation ni maramaduna census operation ase hana yaithokhalaga Delhi da chatuna Union Home Ministry da takshin si haibani nongmanini asida Manipur lenga na kari karamba khongtang sing lokhalakpagi haibadu yengkhigani madugi matung inna makhataba khongjang singsu athuba matamda lauthoklagani haina mahakna haiki Yidi NRC gi demand si leina taunaba demand si plus leina akoi government of India ga akoi gi CSO mayam ga amadi Manipur government ga tripartite agreement ama haibadi original Indian citizen khandoktana akoi gi delimitation exercise se tawroi haibase masigi pochi Tana Honaba, akoi political pursuit of Delhi, the Home Minister Unaba, Prime Minister Unaba Honaba, or Moina Deputy or Permission do Unaraga, Akoina Pamiba agreements there. Understanding ama Government of India, Manipur government ga delimitation towing the lane of Gitangai Patawa, Malay have a Shima Tamzage, Aduga delimitation towbagi. Magi ahan ma step si census ni aduna akoi zu hoje ngasi zu dum haizeri jini akoi na mokoida ngasi thamjai government da thamjari se hairiba 17 gi se postpone to holo aduga matam khar lawr si aduga government of India ga punna chamina kanda wari sa se na haibani adubu ngasi ni nium ni se akoi yengini hayeng hangsit phom manung da moina kari chithi thade aduga government of moina government na committee si semak pra natraga semak tabra haibadu yengini adugi matungda maka taba akoi gi course of action do akoi lauthok jage na miyam da sumain thamjage Paumi Singa Unabadu da JFD convener Jitendra Ningombana High Aranba census data the Yumfam Oidaga delimitation Tokidanaba Amasung census operation Todringada NRC Hana Pangtung Nabatha Sigi Taratareti Hogato Riba census operation Ase Yetokadabane census Yetokpasi Kumja Lisingama Chamapal Yankai Matoida Jamum Sung Kashmirda Kumja Lisingama Chamapal Humfu Matoi Arunachal Pradeshta Kumja Lisingama Chamapal Humfutara Matoida Nagalanda Kumja Lisingama Chamapal Marifu Matoida Assamda Kumja Lisingama Chamapal Marifu Tara Matoida Amukhana Jammu Sung Kashmirda Thoki Thasigi Tara Taritagi census Pangthukani Haidiba Ase Lengakna Angamba Thakta Hotnaduna Yaitoknana Hotnabiu census Yaitokpa Yaitoktaba Haibase India gi Home Ministry gi Kutalei Miyam gi Dimanasi Manipur Lengakna Center Deduction View Manipur Ase Housik Security gi Meeting Degi Su Tangdu Lekta Bahanjilak Tree Mafam Amada Hekta Irai Laina Chatok Chasin Tobi Yadri Miyoi Kayamasu Lanjina Dun Lady Oriba
fibam asida census operation pangthokpa haibasi census data da aran ahui kaya ama lakani maramaduna Union Home Minister na census operation ase yeithokhanbiu JFD na taliba demand ase thabakta onthoktriba fawba miyamgi khongjang handokloi hainasu mahakna makata na phongdokhi Citizenship Act ko adugi rule and regulation da 4B na ma hapsan gadabani akhoi Assam da toge mana adugi hapsal ba matung da Home Minister na modugi power da Register General of India na si thokadabani aduga census ki di Home Minister masana thok ba ngamme ba man census on the body ngamme ba mandi kai guna haibam da leiri ba Manipuri lengak se masigi magi determination magi willing power man tokda yadi sigi leiri ba mafam matam mama piraga that means akhoi Manipur jo si tangdu leita bu oidri security ki oibada insecure oiri mafam mango changmu yanadri duna akhoi census oiba se yamna normal oiba jaga da matam da tokadabani haiba makogi 1948 ki section number 3 da yawbugi matung ina leibani na akhoi hujik tarmul oiba sesusna mo oibne na madu de base tawra kana pajani detail ira kana Home Minister se tharga adudi Home Minister na willing to gari ira line to be ina siga census di mana